ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ 45 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯟꯊꯣꯏꯕ ꯅꯤꯡꯉꯝꯗ ꯌꯦꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ, ꯄꯤꯇꯅ ꯈꯖꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯣꯠꯂꯕ ꯃꯩꯊꯣꯡ, ꯃꯗꯨ ꯄꯨꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯏꯃꯨꯛ ꯉꯥꯡꯅ ꯈꯥꯡꯕ ꯉꯝꯗ ꯈꯟꯊꯕ ꯇꯧꯔꯨꯗ ꯕꯤꯅꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯕꯤꯅꯥ ꯃꯃꯥꯏꯗꯨ ꯐꯠꯂꯩꯊꯣꯛꯏ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯊꯥꯡꯒꯠꯂꯤꯕ ꯈꯨꯠ ꯑꯗꯨ ꯐꯥꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯨꯖꯥꯇꯥꯅ "ꯊꯣꯏꯕ!" ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯃꯌꯥ ꯆꯤꯛꯂꯗꯨꯅ ꯉꯥꯡꯂꯛꯂꯤ꯫ ꯕꯤꯅꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ "ꯅꯪ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯑꯣꯏꯔꯤ? ꯅꯪꯉꯣꯟꯗ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯒꯦ? ꯍꯥꯏꯔꯣ!" ꯃꯕꯣꯛ ꯕꯤꯅꯥꯗ ꯀꯟꯅꯒ ꯂꯥꯎꯁꯜꯂꯤ꯫ ꯕꯤꯅꯥꯁꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯕꯅ "ꯅꯪꯒꯤ ꯍꯛ ꯑꯩꯒꯤ ꯐꯝꯇ ꯂꯩꯇꯦ. ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯍꯟꯈ꯭ꯔꯤꯕ ꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤꯅ ꯈꯩꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯔꯣꯏ." ꯔꯥꯙꯦ ꯀꯞꯂꯗꯨꯅ "ꯍꯥꯏ ꯑꯕꯣꯛꯀꯤ ꯊꯣꯏꯕ, ꯑꯗꯨꯝꯅ ꯇꯧꯅꯨꯅꯦꯍꯦ." ꯂꯟꯊꯣꯏ ꯇꯞꯅ ꯅꯨꯡꯁꯤꯅ ꯌꯥꯜꯂꯤꯕ ꯃꯥꯒꯤ ꯈꯨꯠ ꯑꯗꯨ ꯂꯧꯊꯣꯔꯛꯂꯗꯨꯅ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯔꯥꯙꯦꯒꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯦ꯫ "ꯕꯣꯛ, ꯀꯔꯤꯒꯤ ꯄꯤꯅꯣ? ꯑꯩꯒꯤ ꯕꯣꯛꯀꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯦ ꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯏꯌꯦ. ꯃꯁꯤꯅ ꯅꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯜꯂꯥꯜꯂꯛꯑꯦ. ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯛꯇꯦ." "ꯏꯁꯨ ꯊꯣꯏꯕ!" ꯂꯟꯊꯣꯏꯕ ꯃꯅꯦ ꯑꯃꯗꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ "ꯑꯩꯕꯨ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯤ ꯈꯟꯅ ꯋꯥꯅ ꯁꯦꯝꯖꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒꯤ ꯋꯥꯍꯩꯗ ꯀꯔꯤꯒꯤ ꯀꯞꯂꯤ? ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ? ꯅꯦꯅꯦ, ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎ. ꯈꯠꯅꯧꯋꯣ, ꯈꯨꯝꯃꯣ. ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ. ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯒꯦ ꯅꯆꯥꯕꯣ? ꯑꯩꯒꯤ ꯅꯦꯅꯦ ꯃꯥꯃꯕꯨ ꯀꯅꯥꯅꯁꯨ ꯃꯒꯨꯟ ꯌꯥꯎꯗꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ ꯅꯆꯥ ꯑꯩ ꯂꯩꯔꯤꯉꯩꯗ." ꯕꯤꯅꯤꯇꯥ ꯀꯞꯇꯨꯅ ꯂꯟꯊꯣꯏꯕꯗ ꯀꯣꯟꯖꯔꯛꯂꯤ꯫ "ꯊꯣꯏꯕ!" "ꯅꯦꯅꯦ, ꯀꯞꯀꯅꯨ. ꯅꯦꯅꯦꯒꯤ ꯍꯔꯥꯎꯅ ꯂꯩꯕ ꯃꯥꯏꯊꯣꯡ ꯎꯔꯒ ꯅꯆꯥꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯂꯤꯕꯅꯤ. ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯆꯕ ꯉꯝꯂꯤꯕꯅꯤ." ꯕꯤꯅꯤꯇꯥ ꯇꯞꯅ ꯂꯟꯊꯣꯏꯕꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯆꯤꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯆꯤꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯇꯞꯅ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ, "ꯆꯦꯇꯥ, ꯅꯪꯒꯤ ꯅꯧꯄꯥꯅ ꯈꯟꯖꯔꯨꯕꯗꯤ ꯑꯩꯒꯤ ꯏꯆꯦꯗꯤ ꯂꯥꯏꯕꯛ ꯊꯤꯍꯧꯔꯕꯤꯅꯤ. ꯑꯗꯨꯅ ꯆꯦꯇꯥꯅ ꯌꯦꯡꯈꯤꯕ, ꯍꯥꯏꯈꯤꯕ, ꯄꯥꯝꯈꯤꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯇꯠꯇꯅ ꯅꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯤꯗ꯭ꯔꯦ." ꯁꯨꯖꯥꯇꯥ ꯃꯧꯄꯥꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯕꯅ "ꯑꯩꯅ ꯑꯩꯒꯤ ꯏꯆꯦꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯕ ꯄꯨꯝꯕ ꯆꯦꯇꯥꯅ ꯄꯦꯟꯕꯤꯕ ꯄꯣꯛꯂꯝꯗ꯭ꯔꯦ." ꯁꯨꯖꯥꯇꯥ ꯉꯛꯅ ꯌꯦꯡꯂꯛꯂꯤ꯫ "ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯧꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯨꯗꯕꯒꯤ ꯑꯩꯅ ꯁꯣꯏꯕꯅꯤ. ꯊꯣꯏꯕ, ꯅꯪꯒꯤ ꯅꯕꯨꯛꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯑꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯥꯍꯧꯏ. ꯑꯩꯗꯤ ꯑꯩꯒꯤ ꯕꯣꯛꯅꯤ, ꯅꯦꯅꯦꯅꯦ, ꯃꯥꯃꯅꯦ. ꯃꯈꯣꯏꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ. ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯕꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯥꯏꯅꯕꯒꯤ ꯃꯍꯨꯠ ꯆꯦꯇꯥ." ꯔꯥꯙꯦꯅ ꯋꯥꯗꯨ ꯊꯠꯂꯛꯂꯤ꯫ "ꯍꯩ ꯊꯣꯏꯕ, ꯀꯔꯤꯅꯣꯅꯦ ꯍꯩ ꯅꯆꯦꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯨ. ꯅꯆꯦꯕꯨ ꯋꯥꯔꯧꯕ ꯊꯝꯒꯅꯨꯀꯣ ꯕꯣꯛꯀꯤ ꯊꯣꯏꯕ." ꯂꯟꯊꯣꯏꯕ ꯋꯥꯔꯧꯅ, "ꯕꯣꯛ, ꯑꯩ ꯉꯁꯤꯗꯤ ꯆꯦꯇꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯕ ꯐꯥꯎꯔꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯅꯁꯨꯕꯨ ꯋꯥꯔꯧꯕꯤꯅꯨ." ꯂꯟꯊꯣꯏꯕ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯆꯦꯇꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯆꯦꯇꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ." ꯀꯨꯃꯥꯔꯅ "ꯊꯣꯏꯕ, ꯅꯆꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ." ꯂꯟꯊꯣꯏꯕ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ "ꯆꯦꯇꯥꯒꯤ ꯈꯣꯡꯊꯥꯡꯅ ꯉꯁꯤꯗꯤ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯤ ꯂꯥꯟꯐꯝ ꯑꯣꯜꯂꯤꯗꯅ." ꯂꯟꯊꯣꯏꯕ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯍꯔꯥꯎꯕꯤꯌꯨ, ꯅꯤꯡꯕ ꯊꯨꯡꯕꯒꯤ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯂꯟꯊꯣꯏꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯂꯤ꯫ "ꯅꯨꯡꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ.
ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯀꯔꯤꯁꯨ ꯂꯩꯇ ꯎꯔꯕꯁꯨ ꯑꯩꯒꯤ ꯐꯝꯗꯗꯤ ꯁꯦꯜ ꯀꯌꯥꯅ ꯂꯩꯒꯦ ꯐꯪꯗꯕ ꯃꯅꯤꯃꯨꯛꯇꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯃꯥꯕꯨ ꯀꯅꯥꯒꯤ ꯃꯥꯡꯗ ꯊꯣꯛꯍꯟꯖꯔꯛꯂꯔꯣꯏꯒꯦ꯫ ꯆꯦꯇꯥꯅ ꯇꯝꯕꯤꯌꯨ ꯆꯦꯇꯥꯒꯤ ꯅꯕꯨꯛꯇ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯕꯤꯅꯥ ꯂꯟꯊꯣꯏꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯡꯂꯛꯂꯤ꯫ ꯀꯌꯥꯅ ꯐꯖꯕ ꯂꯝꯆꯠ! ꯃꯕꯣꯛ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯕ ꯉꯝꯕ! ꯏꯅꯝꯁꯦ, ꯏꯅꯝꯁꯤꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯕꯣꯛ ꯁꯥꯕ ꯑꯩꯅ ꯐꯨꯗꯨꯅ ꯄꯨꯟꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯄꯨꯕꯤꯈꯣ, ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯕꯣꯛ ꯅꯠꯇꯦ꯫ ꯏꯅꯝꯁꯤꯒꯤ ꯏꯁꯨ ꯀꯣꯛꯍꯟ ꯂꯥꯏꯍꯟꯁꯦ ꯏꯅꯝꯁꯤꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯃꯗꯨꯗ ꯃꯕꯣꯛ ꯁꯥꯕꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯕꯣꯛ! ꯌꯥꯔꯦ ꯁꯨꯖꯥꯇꯥ, ꯅꯪꯅꯦ ꯅꯪꯒꯤ ꯑꯕꯣꯛꯁꯤꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯍꯧꯔꯣ꯫ ꯅꯦ, ꯌꯥꯔꯦ ꯏꯃꯥ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯀꯨꯃꯥꯔ ꯑꯃꯗꯤ ꯕꯤꯅꯤꯇꯥꯅ ꯁꯧꯔꯗꯨꯅ ꯔꯥꯙꯦꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯖꯥꯇꯥ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯕ ꯅꯨꯡꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯀꯣ꯫ ꯑꯩꯅ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯗꯤ꯫ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯁꯨꯅꯤ ꯍꯥꯏꯗꯨꯅꯅꯦ ꯈꯛ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯕꯤꯅꯥꯅ ꯅꯨꯡꯁꯤꯕꯨ ꯅꯨꯡ ꯌꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯌꯥꯝꯗ ꯁꯥꯎꯅꯤꯡꯕ ꯄꯣꯝꯕ ꯅꯨꯡꯁꯤꯗ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯕꯤꯅꯥꯗꯣ꯫ ꯁꯨꯖꯥꯇꯥ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯗꯨꯅ ꯁꯣꯐꯥꯗ ꯈꯪꯐꯝ ꯐꯝꯊꯩ꯫ ꯑꯗꯨꯒ ꯊꯃꯣꯏꯗ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤ ꯄꯨꯝꯕꯗꯣ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯇꯥꯔꯛꯈꯤ꯫ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ ꯃꯁꯥ ꯃꯊꯟꯇ ꯐꯨꯡꯒꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ꯫ ꯁꯣꯝꯗꯅ ꯀꯥ ꯃꯅꯨꯡꯗꯅꯤ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯕꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣ ꯑꯍꯜ ꯂꯃꯟꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯒꯦ ꯇꯧꯏꯗꯨꯕꯣ? ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯂꯟꯊꯣꯏꯕ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯉꯥꯎꯔꯤ, ꯑꯩꯗꯤ ꯉꯥꯎꯔꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯕꯨꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕ? ꯐꯃꯨꯡꯗ ꯁꯥꯎꯅ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯁꯨꯖꯩ꯫ ꯁꯥꯎꯅꯤꯡꯉꯦꯅ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨꯗꯤ ꯑꯐꯕ ꯅꯠꯇꯦꯗꯅ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯁꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯑꯐꯕꯇ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯀꯞꯂꯛꯂꯗꯨꯅ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯦ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯅꯨꯕ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯒꯤ ꯋꯥ ꯇꯥꯔꯛꯇꯦ, ꯇꯥꯁꯨ ꯇꯥꯔꯣꯏ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯆꯞ ꯆꯥꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯕꯅ ꯃꯥꯕꯨ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯃꯥꯅ ꯊꯦꯝꯕꯁꯨ ꯉꯝꯗ꯫ ꯂꯟꯊꯣꯏꯕ ꯐꯃꯨꯡꯗ ꯐꯝꯂꯝꯂꯒ ꯂꯦꯞꯇꯣꯞꯇ ꯀꯟꯅ ꯊꯕꯛ ꯁꯨꯔꯤ꯫ ꯁꯥꯎꯕ ꯈꯔ ꯏꯪꯊꯔꯛꯂꯦ ꯈꯪꯂꯗꯨꯅ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯅꯥꯀꯟꯗꯨꯗ ꯂꯦꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯂꯟꯊꯣꯏꯕ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯆꯨꯏꯊꯣꯛꯇ ꯈꯨꯝꯂꯛꯂꯤ꯫ ꯍꯥꯏꯌꯨ꯫ ꯆꯦꯇꯥ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯟꯊꯣꯏꯕꯅ ꯊꯠꯂꯛꯂꯤ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯂꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ꯫ ꯅꯨꯡꯁꯤ ꯀꯤꯗꯨꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯕꯅꯔꯥ ꯂꯟꯊꯣꯏꯕꯅ ꯋꯥ ꯍꯥꯏꯔꯛꯂꯤ꯫ ꯐꯣꯟꯗꯨ ꯐꯖꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯝꯕꯔ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯂꯟꯊꯣꯏꯕ ꯃꯃꯤꯠ ꯐꯜꯂꯞ ꯇꯧꯅ ꯌꯦꯡꯂꯗꯨꯅ, ꯑꯣ ꯍꯥꯏꯈ꯭ꯔꯕꯣꯏꯔꯦ? ꯍꯥꯏꯈ꯭ꯔꯦ꯫ ꯐꯤꯗꯣ ꯇꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯩꯗꯣꯏꯔꯣ? ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯉꯛ ꯌꯦꯡꯂꯗꯨꯅ, ꯍꯥ? ꯑꯗꯨꯝ ꯂꯦꯞꯄꯒ ꯐꯤꯗꯣ ꯅꯩꯔꯒ ꯂꯩꯗꯣꯏꯔꯥ ꯍꯪꯕ? ꯅꯨꯡꯁꯤ ꯐꯠ ꯈꯨꯝꯂꯛꯂꯦ꯫ ꯂꯩꯔꯣꯏ, ꯃꯈꯥꯗ ꯀꯨꯝꯃꯣ ꯍꯥꯏꯔꯣ? ꯅꯨꯡꯁꯤꯒꯤ ꯋꯥꯗꯨꯗ ꯂꯟꯊꯣꯏꯕꯗꯣ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯅꯨꯡꯁꯤ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯀꯤꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯆꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯃꯇꯧ ꯃꯑꯣꯡꯗꯨꯗ ꯍꯩꯔꯞ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯡ ꯍꯥꯗꯅ, ꯐꯃꯨꯡꯗ ꯐꯝꯃꯨ, ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯅꯨꯡꯁꯤ ꯌꯥꯝ ꯇꯟꯅ ꯍꯩꯔꯞ ꯁꯨꯒꯠꯂꯒ ꯐꯃꯨꯡꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ꯫ ꯐꯣꯟ ꯌꯦꯡꯕꯗꯤ ꯇꯜꯂꯤ꯫ ꯇꯜꯂꯒꯅ ꯑꯗꯨꯝ ꯂꯪꯊꯣꯛꯈ꯭ꯔꯣ꯫ ꯄꯥꯏꯅꯕ ꯁꯤꯖꯤꯟꯅꯅꯕ ꯂꯩꯕ ꯐꯣꯟꯅꯤ꯫ ꯄꯥꯏꯕ ꯇꯜꯂꯗꯤ ꯂꯪꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ꯫ ꯅꯨꯡꯁꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯟꯊꯣꯏꯕꯅ ꯂꯪꯊꯣꯛꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯟꯊꯣꯏꯕꯗ ꯍꯩꯔꯞ ꯌꯦꯡꯂꯗꯨꯅ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯅꯨꯡꯁꯤ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯗꯨꯅ, ꯇꯥꯍꯧꯗ꯭ꯔꯦ, ꯀꯩ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯥꯍꯧꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯦ꯫
ꯅꯨꯡꯁꯤ ꯄꯩꯊꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯄꯨꯡꯁꯥ ꯌꯧꯈ꯭ꯔꯦ, ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝꯁꯨ ꯍꯦꯜꯂꯦ, ꯅꯦꯅꯦꯅ ꯂꯣꯏꯅ ꯇꯧꯔꯝꯕ ꯇꯥꯔꯦ꯫ ꯋꯥꯅ ꯕꯖꯥꯔꯁꯨ ꯍꯜꯂꯛꯑꯒ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯥꯅ ꯁꯥꯎꯔꯒ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯅꯤ꯫ ꯂꯟꯊꯣꯏꯕꯗꯨ ꯇꯥꯔꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯍꯜꯂꯨ ꯀꯩꯅꯣ, ꯃꯈꯣꯏꯁꯨ ꯃꯈꯨꯠ ꯃꯈꯣꯡ ꯇꯦꯛꯄ ꯑꯝꯇ ꯅꯠꯇꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯆꯠꯂꯨꯕꯒꯤ ꯋꯥꯏ ꯆꯥꯛ ꯍꯟꯁꯦꯅ ꯍꯥꯏꯕꯅꯦ꯫ ꯅꯪꯉꯣꯟꯗ ꯄꯥꯜꯂꯤꯕ ꯀꯣꯛꯁꯦ ꯀꯔꯝꯕ ꯀꯣꯛ ꯃꯈꯜꯅꯣ ꯍꯥ? ꯑꯩ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯗꯣ ꯑꯩ ꯃꯈꯥ ꯀꯨꯝꯂꯨꯒꯦ꯫ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯤ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ, ꯇꯞꯅ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯂꯟꯊꯣꯏꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯨꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃ, ꯑꯩꯗꯤ ꯐꯣꯟ ꯌꯦꯡꯕꯒ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯐꯖꯅ ꯇꯨꯝ ꯂꯩꯔꯝꯃꯦꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤ ꯏꯪꯂꯗꯨꯅ ꯃꯈꯣꯡꯗꯨ ꯀꯣꯟꯁꯤꯜꯂꯛꯂꯦ, ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯇꯥꯁꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯇꯞꯅ ꯇꯧꯗꯨꯅ ꯃꯁꯥꯅ ꯁꯨꯞꯆꯤꯜꯂꯤ꯫ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯡꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯨꯕꯗ ꯂꯟꯊꯣꯏꯕ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤꯕ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯡꯁꯤꯕꯨ ꯃꯃꯣꯟ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯈꯣꯟꯖꯦꯜ ꯇꯞꯅ ꯅꯨꯡꯁꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯇꯝꯕꯤꯔꯝꯂꯤꯕ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪꯁꯦ ꯇꯨꯝꯂꯤꯉꯩ ꯌꯦꯡꯕꯅ ꯍꯦꯟꯅ ꯄꯦꯟꯖꯩ, ꯑꯗꯨꯒ ꯍꯧꯒꯠꯂꯀꯥꯟꯗꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕꯒ ꯐꯪꯗꯦ, ꯏꯅꯥꯛꯇꯒꯤ ꯆꯦꯟꯗꯧꯗ ꯇꯧꯏ꯫ ꯂꯟꯊꯣꯏꯕ ꯇꯞꯅ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯦ꯫ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡꯗꯨꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯤ꯫ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕꯤꯗꯕꯁꯤꯅꯤ ꯑꯩꯅ ꯈꯪꯕ ꯋꯥꯔꯤꯕ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯝꯅ ꯇꯝꯕꯤꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯅꯨꯡꯁꯤꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯂꯟꯊꯣꯏꯕ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯅꯨꯡꯁꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯂꯟꯊꯣꯏꯕꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯤ ꯑꯃꯒꯨꯝ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯁꯤꯟꯅꯩ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ, ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯆꯦꯇꯥ, ꯁꯨꯖꯥꯇꯥ ꯈꯣꯟꯖꯦꯜ ꯇꯞꯅ, ꯅꯪꯁꯦ ꯊꯣꯏꯕ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯁꯨꯖꯥꯇꯥ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯗꯨꯅ, ꯑꯩ ꯑꯝꯇ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯀꯩꯅꯣ ꯆꯦꯇꯥ, ꯂꯥꯎ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯁꯨꯖꯥꯇꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯀꯥꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯃꯆꯦ ꯁꯨꯖꯥꯇꯥ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯤ꯫ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯈ꯭ꯔꯗꯕꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯤ꯫ ꯆꯦꯇꯥ, ꯀꯔꯤ ꯂꯩꯔꯦ? ꯁꯨꯖꯥꯇꯥ ꯀꯞꯂꯤ ꯀꯞꯂꯤꯒ ꯇꯧꯗꯨꯅ, ꯊꯣꯏꯕ꯫ ꯂꯟꯊꯣꯏꯕ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯆꯦꯒꯤ ꯁꯒꯟ ꯑꯅꯤꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯇꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ, ꯋꯥꯗꯤ ꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯄꯥꯈꯠꯂꯦꯕ꯫ ꯅꯪ ꯆꯦꯇꯥꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯀꯔꯤꯒꯤ ꯆꯦꯇꯥꯗ ꯋꯥꯔꯧꯕ ꯊꯝꯒꯗꯧꯔꯤꯕ ꯑꯩꯗꯤ? ꯑꯩꯒꯤ ꯏꯄ꯭ꯋꯥꯒꯤ ꯃꯤꯅꯨꯡꯁꯤꯇꯅꯤ ꯅꯪꯒꯤ ꯆꯦꯇꯥꯅ ꯄꯥꯝꯖꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯅꯆꯦꯒꯤ ꯃꯤꯅꯨꯡꯁꯤ? ꯅꯪꯒꯤ ꯆꯦꯇꯥꯅ ꯈꯣꯡꯐꯝ ꯑꯃꯈꯛ ꯁꯣꯏꯈꯤꯕꯒꯤꯗꯃꯛ? ꯆꯦꯇꯥ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ, ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯗꯨꯒꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯑꯩꯗꯤ ꯁꯥꯎꯅꯤꯡꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯈꯤꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯦꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯅꯥꯅꯁꯨ ꯊꯥꯗꯣꯛꯍꯟꯈꯤꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯦꯀꯣ ꯆꯦꯇꯥ, ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯩꯒꯤ ꯊꯣꯏꯕꯒꯤ ꯋꯥ ꯇꯥꯗꯅ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯂꯟꯊꯣꯏꯕ ꯃꯆꯦꯒꯤ ꯈꯖꯥꯏ ꯑꯅꯤꯗ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯇꯥ, ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯟꯗꯅ ꯂꯩꯗꯧ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯄꯤꯅꯣ? ꯇꯣꯛꯑꯣ ꯌꯥꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯃꯨꯛ ꯄꯜꯂꯛꯑꯅꯨ꯫ ꯅꯨꯡꯁꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯄꯤ ꯇꯥꯈꯤꯕ꯫ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯅ ꯀꯞꯄꯗꯨ ꯑꯃꯨꯛ ꯎꯔꯛꯂꯤ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯅꯨꯡꯁꯤ ꯃꯄꯤ ꯇꯩꯊꯣꯛꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯀꯣꯛꯇ ꯍꯥꯏꯔꯛꯂꯤ꯫ ꯁꯨꯖꯥꯇꯥ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯅꯨꯡꯁꯤ
Chita, ai khange, ichanna phauramgadaba maichakto. Nungsingak nienglakli. Adubu warasu wada Chitagi khalaga luhongba lohiduba phawba tengdi kham. Yamsidasu koina leigadaba natte. Kanhanu haisibo Chita. Boxi, aigi luhongba hek loibaga chatkigani. Nang thoina hena khanjinganuko. Nungsinok feta waduna hairakli. Cheta, aidi karisu khandeda. Mathak thongba singna makha thabada saudana kayam kuina sauduino. Amboxi sumini. Nongmadi soidana pokning ingtharakani. Ai karisu khandeda. Aina ngasi yamsidagi punsigi oina thangdokidoriba khongthangse. Yamsida aigi ichan nungsi lehuri khanduna nokna chatkidoribani. Chita. Lanthoiba nokmi dauduna makhut pullaga yengli tari sariba waridu aigi upagi awaba tarakpa matamda jangsendunane awaba dubu saruk yabiyo nangi nungairaba taibungda mamusu pusenduna thambiyo lehengdana chena tham pumnamag nangonda sinarabani nungsi peri ga tawarduna Chitaga pamba khuding amata watada pangthokpa ngambo ijage Asumna lainaringai Benita amuk karakduna khon khara haurap hairagli. Karino tawrisibo chak pau piba chatkhiba misu komlakte chagadaba misu komlakte kaidorino mi. Kaduda leiramliba ahumdugi sakpham singdo ubada Benita na kari muk tawnare. Nene kaisu tawdi. Thadi thajadida ado phari tamningdradi. Pokse yadre ngasai mi khara khanarubagi oiramali chak lambana yadre ne. Aidi chakki pawga kawi lau chak chawrase. Pau chen mama ong tai ne. Nene chakanana thongge. Aina haudoi jatni da. Nungsilan thoibada hairab yenglamnaga nabi ahumdu makhada komkhre. Ai kai mit eng hauji kidode. Kopangdi ma potha jau nong phadok haiduna dawiraga phaipai. Sudana adum layu thabakdo. Asomna ngai hangleplamlaga masu makhada komkhre makhada mayam phamnaba yawrammi. Nungsiso thabak mateng pangseli. Lanthoibasu chairda phamtharakli radina thaiba haubok noigi ma happy do ngasai chak chana bani ne hauzik su chasila uyade amukta kawru chu chalo ado tamuri chakraba ma bodi chakrabani hidak chahore potha haurabani abiri chak chakre happy ri chak chanje haibaduda haugatuna happy bu kawu chatkilan thoiba Happy dari da cinta tawduna phamlaga leirami. Ma, Happy do khangladuna how kidorino. Sum phamli bani. Mayam leina phamna hauri chak chabagi lau. Aidi ngasiri chaningdreda. Karigi chaningdaba ngasai chu chade hai. Kaithobu yawrage. Karisu tawdi haibadi yaroi. Ataida wa hainingdraso engonade haigadabani. Say, hayu. Haiduna Happy gi manak jangsenduna phamthai Happy tapna. Thaiba. Aidi aigi cha nungsibo aduki matik nungsijai haiba nangnasu khanglamgani. Hoima. Khangi. Karigi nangi nabukna mabu hanjin mayam mamangda thina ngangbiri. Angang asida karisu haijoba ngamda aigi imangda mapi jadum sinthaduna leiba. Sidabu ai karamda yengduna khangduna leigani. Lanthoiba tumin lei Happy mapi rajelambadagi kaptong kapthorakli. Aibo hangni daini haiduna yomsida changlakpa mana pamdi. Aidigna khoigi nakta leiraga nungsi chanana leiminaba pamjaba khaktani. Masidagi ahenba sana lupa lanthom lawgi khankiba leitere tangi made. Haiduna hege glauna kaptharakli. Lanthoiba Happy bu thiamli tarakliba piru taithokpiri. Ma aise tamombi ki manau nupani magi ani soba ijanuba karigi kanagi matik leiduna mana yumsida changlakpa thingadoribano ai leiringaida naning tawna nungaina leitho magi amadi yumsigi mipum khudingda osit thawoidaba mi khuding yeithau mangak haigat hanba yade mi topna madugi matung tarakpada nacha lepli karisu chingnaganu thoiba aigi mongde aigi rule tirkadabani mitop ki darkar tade Mitopna imungi rule thogaiba sembadi yaroi. Happy lanthoibabu nungsina makokta nanbiri.
ꯃꯥꯗ ꯅꯠꯇꯅ ꯌꯨꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯕ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯄ ꯌꯥꯔꯣꯏ. ꯑꯩ ꯂꯩꯔꯤ ꯃꯥꯒꯤꯗꯃꯛ. ꯃꯇꯦꯡ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯕꯨ ꯁꯧꯒꯗꯕ? ꯑꯗꯨꯅ ꯅꯨꯡꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ. ꯍꯦꯟꯖꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ. ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯤ ꯃꯥ. ꯂꯥꯎꯀꯣ ꯑꯗꯨꯗꯤ ꯃꯥ. ꯍꯥꯏꯗꯨꯅ ꯍꯦꯞꯄꯤꯕꯨ ꯆꯤꯡꯈꯠꯂꯤ. ꯀꯩꯅꯣꯅꯦ ꯍꯦꯛ ꯅꯪꯕꯨ ꯇꯨꯔꯤꯅꯦ. ꯂꯟꯊꯣꯏꯕ ꯅꯣꯛꯂꯗꯨꯅ ꯅꯦꯗꯣ ꯃꯤ ꯈꯟꯅꯔꯨꯕꯒꯤ ꯆꯥꯛ ꯂꯥꯃꯤꯟꯅ ꯇꯧꯍꯧꯕꯅꯦ. ꯂꯥꯎ ꯃꯥ. ꯑꯅꯤꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ.